Hojik tabirasi radio lila usek onkraba isasing. Lila asida saktam langlibasingdi. Sana jawbagi saktam da Rajen Laisang them. Sana jawbagi loinabi Malika gi saktam da Rasmani Senjam. Ibu bigi saktam da Tonjam Priyoberta. Korau gi saktam da James Koireng. Anjali gi saktam da Khondongbam Sandhyarani. Mangal sana gi saktam da Basanta Okram. Lekai gi club amagi miyoida Dinesh Thokjom. Lila Iba Ajit Kumar Laishram, Lila Asigi producer amadi editor Sanjit Saikhom. Recording studio Diamond Radio Khongjom. Hojik tavirasi Radio Lila usek onkraba isa sing. Mai bema kumsi gi ningdam da ji chune otho ingre hai nangi maitan si chak tra male amuk ta humo udana hoi sandak ti maitan si chak chak te da mai chak phatte ba sai maitan ne la sam yam yaw mi te tau si ase yare to tangoi ngak ngai re Homo nga se loi mo se tare tau ji homo hai dai ne yare to pi ro bema to pi ro hum da hum biran baba ne ikan wasina ba ai da ne ingi ji ba ha nang di kam dau ba ai di mai tik ter su yai da baba ai khallaga haubai wani kai no oi ri ni ingal li di hodong ngai ai ngon ga thangjil la baba ne ai ga hodong ga sangdam nai sibu aigi haiti aigi phibam sidara saktara na te sajatra ba ingan badu haibai wani da o nang bi sak haire laisang gi malika ina haineri ni sabal da sawong da kusu da kumen da kari mu hayo ni ai gi no pi ne tha ga pi wadi na ti adu mina haibo haine ro sibu wane na mine tar ga nu pi tha ga li ba hai ta ren tai bo taning ga ta je nu kai achum mai bu sahi yang khai hela ji bau da hoji kan gi inkhalak pi lai sa bi ma sa kai da ru ni ha o yare am tok pi ro se angang ma sa dau na bi ma nang bu phang na bo hon na ba da ne matam du da ina wa gi do yeng tu na sung lang ni ngasi ba bu da ne mut nai da na lai buk ta tari ba dap kam si u ni ne sa nang khamban chaw ja ba gi ni bu ngo nang gi oi dau le da jim bak ta da toi na mi chi na phao yeng bu ya dang khai khana dau ga phuna dau ga nang na wa ra ga kai ning jing ai ni kai dau ra ge kai ning jing ai no ba mayai le kai ye mani na nong ma thabal chong hum da nang bu pai na bai na ta na ba da ai la ko u ba da chien ba da lawri kan ba da tu san ai karino ta daga khoi te maga si thong na thoi ta na no ida ta da kai do yo ge kai sun hati da lao sang lao bobi sida pham ra se te ma kum si gi ning tham tha si di thong ingre asema ai khoi da rai bo noi su ing boi le ko ma hu sa gi khal na ne nong ma gi kai ra amni na ne ing ba sa ba de sum hengalakhin masai mahuksa lairi mi da sawadam nati mani akhoi mioi bana ne dawrubai mahi o aduda tada aina nga idi kari akhoi gi lengak na mahuksa gi khalkai dana ba umang wangmang koktat pa lepla se dana se radio da pau se da tatana lauri ado akhoi da mangjei khangabo umang wangmang koktat pa di lepti ne sum lep ba lepti Bobia, akhoi lenga ki policy di ne yam phajai adubu policy du bu thabak oina onthok ka dori ba akhoi mayam ji gi ne asoi ba ma lei ba man ba su yauri ne hoi ta yengu ne uwa yan ba yar wo na umangi pothok maram cha dana puthok pusin taw ba gi pha pun dana phain kaya thien ba gi paw di akhoi na tatan ta tai ta nahal chu u lot yamine pha ki do adubu ugi pothok oiriba maitali nong ta phai ha ta de ha Maital hai bese
ꯎꯔꯨ ꯀꯌꯥ ꯎ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯑꯒ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯁꯦ ꯏꯈꯟ ꯈꯟꯅꯗꯒꯨꯝ ꯇꯧꯏꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯇꯥ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯉꯔꯥꯡ ꯄꯨꯔꯛꯄ ꯃꯩꯇꯥꯟꯗꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯃꯤ ꯑꯣ ꯒꯥꯔꯤ 5-6ꯅꯦ ꯃꯤ ꯑꯣ ꯑꯗꯨ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯎ ꯐꯅ ꯌꯥꯝꯅꯗꯤ ꯃꯩ ꯊꯥꯔꯝꯅꯤꯕꯣ ꯏꯕꯣ ꯊꯥꯔꯝꯗꯣꯔꯤꯅꯤꯅꯦ ꯊꯥꯔꯝꯅꯤ ꯊꯥ ꯍꯣꯏ 이때이마 마시 아이코나 강만았더래다 아도 이때이마기 마이시부 ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯕꯣꯕꯤ ꯆꯍꯤ ꯃꯩꯇꯥꯅꯦ ꯑꯗꯨꯗꯅꯦ ꯂꯩꯍꯧꯕꯅꯤꯅꯦ ꯏꯕꯣ ꯎꯁꯪ ꯌꯥꯝ ꯌꯥꯎꯔ ꯃꯥꯜꯂꯦꯗ ꯇꯧꯁꯤ ꯌꯦꯡꯉꯨ 아도 이때이마 나코네 나한 따드나 엘렉트릭 히터 쪼바니 레럭보다이네 ꯑꯣ ꯂꯩꯔꯛꯑꯦ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥꯗꯅꯦ ꯊꯝꯅꯅꯕꯅꯤ 오오오 ꯂꯥꯏꯔꯤꯛ ꯄꯥꯕꯗꯅꯦ ꯏꯪꯗꯅꯕ ꯍꯥꯏꯅꯅꯦ ꯍꯧꯖꯤꯛꯁꯨꯅꯦ ꯃꯣꯏ ꯀꯥꯁꯤꯡꯗꯨꯗ ꯂꯣꯏ ꯊꯥꯍꯧꯔꯤꯌꯦ 아스까이도 이때이마기 마이시부 마망각 사르가 마닝드나 숑 인실레이네 아도 망골다 부토티 어디 가 받아온 소 ꯍꯣꯏ ꯁꯪꯒꯣꯏꯁꯤꯗ ꯑꯣꯏꯕꯩ ꯇꯧꯔꯤꯅꯤ ꯃꯅꯤꯡꯗꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄꯩꯅꯤꯗ 이보비야 다다 망고ꯟꯗ ꯇꯤꯛꯑꯗꯤ ꯐꯅꯤ ꯑꯗꯨ ꯌꯥꯗꯕ ꯑꯃ ꯌꯥꯎꯕꯩꯅꯤꯅꯦ ꯇꯧꯔꯤꯁꯦ 다다 윰다 마이쿠 주니 하비와 ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯔꯤꯌꯦ 오오오 ꯗꯤꯁꯇꯔꯕ ꯇꯧꯅꯤꯡꯗꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯃꯣꯏ ꯇꯥꯍꯟꯅꯤꯡꯗꯕ 강드레다 따다 아이코이다 떠나리시가 따다 코이가디 또 걔네 가래 아이코이디 야야니 뿌랑이랑 ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤꯗ 마니 ꯏꯕꯣꯕꯤ 마니 좀 ꯅꯣꯏ ꯏꯃꯨꯡꯗ ꯅꯣꯛꯈꯦꯕꯗꯨꯕꯨ ꯀꯩꯒꯨꯝ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯁꯤꯐꯥꯎ ꯇꯥꯕ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ 아도 제마 ꯍꯥꯎ 따다 아이는 아이디 ꯀꯩꯗꯧꯔꯒꯦ 따다 코이 때마 코이기 앙앙 홈레이디잖아 ꯑꯧ 아도 농저 놓기에 눈을 내란바 아무것도 튕어지네 미일레 있다가 용가 짜백만 ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯇꯩꯃꯒ ꯑꯩꯈꯣꯏꯅꯤꯁꯨ ꯋꯥ ꯐꯅ ꯉꯥꯡꯅꯤꯡꯕ ꯂꯩꯔꯕꯁꯨꯅꯦ ꯉꯥꯡꯅꯗ꯭ꯔꯦꯍꯦ 이보비 아두나보 따다 거의 앙앙싱세 이토이 미헨바 아둠 오이바 따바니네 따다 에이 꺼꺼 따다 라디오 따시더나 공좀 브라바 마이밤 레이네 ꯍꯣꯏ ꯃꯃꯥ ꯔꯦꯗꯤꯑꯣꯗꯣ ꯑꯃꯨꯛꯇ ꯑꯁ ꯀꯥꯏꯗꯩ ꯌꯥꯔꯣꯏꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯔꯤꯁꯤꯗꯤ 이보비 따라로지다 ꯑꯩꯁꯨ ꯇꯥꯕꯨꯗꯤ ꯇꯥꯅꯤꯡꯉꯤꯅꯦ ꯑꯗꯨꯗ ꯌꯥꯗꯕ ꯑꯃ ꯌꯥꯎꯒꯦ 야래 야래 따다 거의 너희나 따로지라 ꯑꯗꯨꯝ 또 어째서 따다 거의 너희 따로 ꯑꯩ ꯉꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ ꯍꯣ ꯆꯠꯂꯨꯔꯣ ꯁꯤꯗ ꯂꯥꯟꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯥꯗ ꯇꯥꯕꯤꯔꯨꯔꯣꯆꯣ Hello, ngasi angang maru kokpa thorongga mari lenana mamang lampakta singjariba lila asibu lamdam asida leibiriba nungsijaraba miyamna lengbiraktuna lila asibu miyeng tabinaba haijari hojek akhoi lila party laktuna leirabani maram asina mikup khargi manungda ko lila asi haunawgi damaktada sem sabu khudimak lusinjare maram asina स्टेज की ममंग थंगबद लेरिबा साइड असिना नुपा सिंगी साइड नि अदुगा स्टेज की मनिंग थंगबद लेरिबा साइड असिना नुपी सिंगी साइड नि मरम असिना लापिरिबा मियामना नुपा मदि नुपी सिंगी साइड खंगना अखोय फंबिनवा हाजरी मरम असिना कोई लीला कोबिरमिबा कोई ऑर्गेनाइजिंग कमिटीना अथुबा मतमदा लीलागे ओलपा लेरिबा सिंगसे अथुबा मतमदा यिंगसिंबिनबगी दमक्तदा हाजरी अमुक्तगन निंगसिंजगे ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯕꯨ ꯁꯩꯇ ꯑꯉꯥꯡ ꯄꯔꯤꯈꯥ ꯃꯌꯥꯁꯤꯗ ꯃꯆꯥ ꯃꯔꯨ ꯀꯣꯛꯄꯒꯤꯕꯨ ꯂꯤꯂꯥ ꯇꯧꯗ꯭ꯔꯗꯤ ꯁꯨꯛꯌꯥꯕ ꯌꯥꯗ꯭ꯔꯁꯤꯉꯥꯏ ꯇꯧꯁꯤ ꯇꯧꯅꯤꯡꯉ ꯇꯧꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅ ꯆꯠꯄꯤꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯣꯏ ꯕꯕꯥꯁꯨ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤꯁꯦ ꯆꯠꯅꯤꯡꯕꯒꯤ ꯑꯣꯏꯔꯤꯅꯤꯗ ꯆꯠꯅꯤꯡꯗꯦꯗ ꯀꯩꯁꯨ ꯕꯕꯥꯗꯤ ꯂꯤꯂꯥ ꯌꯥꯝ ꯄꯥꯝꯖꯗꯥꯏꯅꯦ ꯄꯥꯝꯖꯩꯅ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩ ꯅꯆꯥꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯂꯤꯂꯥ ꯌꯦꯡꯕ ꯆꯠꯀꯅꯤ ꯌꯦꯡꯕꯨꯗꯤ ꯌꯦꯡꯅꯤꯡꯉꯤꯕꯅꯦ ꯑꯩꯁꯨ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯦꯡꯉꯨꯔꯁꯤꯔꯥ ꯂꯥꯞꯄꯁꯨ ꯅꯠꯇꯦꯕ ꯃꯃꯥꯡꯁꯤꯗꯅꯤ ꯑꯗꯣ ꯅꯪꯁꯨ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯕꯕꯥꯅ ꯄꯥꯝꯖꯕꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯑꯩꯕꯨꯗꯤ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯏꯗ ꯍꯩ ꯅꯆꯥꯁꯤꯡꯗꯣ ꯆꯠꯂꯨꯁꯦ ꯍꯥꯏꯗꯅ ꯑꯝꯇ ꯍꯥꯏꯔ ꯌꯦꯡꯉꯨꯗꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗꯅ ꯌꯦꯡꯈ꯭ꯔꯕꯅꯤꯗ ꯑꯃꯠꯇ ꯌꯥꯗꯦꯗ ꯑꯩꯅꯅꯦ ꯍꯥꯏꯌꯣ ꯌꯥꯕ꯭ꯔꯣ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯨ ꯆꯠꯂꯨꯗꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯌꯦꯡꯍꯟꯁꯤ ꯀꯩꯅꯣ ꯌꯥꯏꯌꯦ ꯑꯩ ꯍꯥꯏꯔꯨꯏꯀꯣ मसीदी कमाइन होटकनी मसीदी ट्रायंगल सिदी अदुदी सिगी A B C let A B C is a triangle अदु बतरगदी राइट एंगल सिना करुम द मुक लेबा अदु बतरगदी चना कंदे उतारे
ꯁꯨꯛ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯖꯔꯤꯁꯤꯗꯕꯨ ꯑꯩꯕꯨ ꯍꯪꯈꯤꯗꯔꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏꯗ ꯍꯪꯗꯅꯗꯤ ꯌꯦꯡꯉꯒꯦ 이붕어 망아 ꯉꯥ ꯀꯔꯤ ꯍꯥꯏꯒꯦ ꯅꯣꯏ ꯕꯕꯥꯅ ꯍꯥꯏꯕ ꯂꯤꯂꯥ ꯌꯦꯡꯉꯨꯁꯤꯔꯥꯌꯦ ꯉꯥꯛꯇꯪ ꯆꯠꯂꯨꯁꯤꯗꯅ ꯏꯃꯥ ꯑꯩ ꯆꯠꯂꯔꯣꯏꯗ ꯏꯃꯥ ꯍꯣꯏ ꯆꯠꯀꯦꯁꯨ ꯆꯠꯄꯤꯔꯨꯔꯣ ꯑꯩꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦꯕ 이낙 ꯅꯛꯄꯁꯤꯕꯨ ꯆꯠꯂꯨꯁꯤ ꯀꯩꯗꯧꯒꯦ ꯅꯣꯏ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥ ꯅꯅꯥꯎ ꯈꯣꯏ ꯏꯆꯜ ꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯨꯔꯣꯕ ꯍꯣꯏ ꯐꯔꯦ ꯄꯥꯔꯣ ꯍꯣꯏ ꯏꯃꯥ ꯃꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯩꯅꯦ ꯇꯧꯏꯁꯤ ꯌꯥꯔꯛꯀꯅꯤ ꯊꯥꯖꯗꯦꯕꯣ ꯍꯥꯏꯗ꯭ꯔꯦꯗꯤ ꯌꯦꯡꯒꯦ ꯅꯅꯥꯎ ꯀꯩꯒꯤ ꯏꯃꯥ ꯂꯤꯂꯥ ꯌꯦꯡꯉꯨꯁꯤꯔꯥ ꯇꯜꯂꯤꯗ ꯏꯃꯥ ꯅꯣꯏꯕꯨ ꯂꯤꯂꯥ ꯃꯈꯣꯟꯁꯤꯗꯕꯨ ꯂꯥꯏꯛ ꯇꯧꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯃꯥ ꯍꯣ ꯐꯔꯦ ꯄꯥꯔꯣ ꯑꯗꯨꯗꯤ ꯑꯗꯨ ꯀꯥꯡꯈꯟꯁꯤ ꯊꯥꯔꯝꯃꯣꯔꯥ ꯏꯃꯥꯕꯣ ꯌꯥꯅꯤ ꯏꯃꯥ ꯑꯩ ꯍꯣꯔꯦꯟꯅꯦ ꯄꯥꯕ ꯂꯣꯏꯔꯒ ꯑꯩ ꯑꯗꯨꯝ ꯊꯥꯔꯒꯦ ꯏꯃꯥ ꯍꯣ 이찬디 항아로이다 하이 까리 하랴 아이나 하이두니 아무다 야락디다 파래 짤라로지 가나노 마야마 통과네 리비시나 하이 짱가 이부비르네 마니 이부비니냐 아이 잠깐만 다다 찜마 하오 릴라 행 쩔로이드로 쩔시라 우리 다 아이 나로 대법이 그이도 다다 릴라 두양 밤저로 다드는 릴라 행 몰라로 하리시고 그이도 여러기 때마 kasi tawdeeda ibobi kana thongan li hawrisina 너의 나나오는 비 고양앙신 로이나 수레 때마 까남다 레우드레 юм다 юм추 쇼로 질레메 다다 나리 쩔루시고 마요 파티는 하인다 법이 잉디 잉닝머니 아두고 야들 해 쩔로 앙앙이 이제 nga이나래 난 쩔로 파레 딸 다들 야들은 니나 나나 오셔 서로 기도고 아이 때마 살래 sallo आजन हो हेमदुना नंदन थाद मंबदो Mama kadorage be ma ꯑꯩꯈꯣꯏ ꯗꯥꯝꯆꯥꯒꯤ ꯖꯤꯃꯦꯜ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯏ ꯃꯃꯥ ma nang damsadi kamdore ꯌꯥꯎꯔꯦ ꯃꯃꯥ ꯌꯥꯎꯕꯇ ꯅꯠꯇꯦ ꯔꯦꯡꯁꯨ ꯌꯥꯝ ꯋꯥꯡꯉꯦ ꯃꯃꯥ nungaireda noi babadane pholong te tokho ꯇꯧꯈ꯭ꯔꯦ ꯕꯕꯥꯁꯨ ꯂꯥꯛꯑꯅꯤ 하이 너희부 그다이 레이긴 해 oja khumda laiye 누가래 이샤 또 미야 ꯕꯕꯥ 능 담자디야 ꯃꯃꯥꯟꯅꯕꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯧꯕꯅꯦ ꯕꯕꯥ noi tamu saudadi pausi khai bai ba ꯍꯥꯏꯗ꯭ꯔꯤꯌꯦ ꯃꯥꯒꯤ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯒꯦ 할로 샤 앙한기 exam도 하이드 허샤 아코이부디 야오레 샤기 앙항도 엄티 힘이요샤 샤 강데다 라인에 톡잔 비바이도니 호 파레샤 얘가 아무튼 강한 비로샤 담자레샤 kanadno phone tawbiri dubo nasa nupada amta tawbi khoba 아스 노이 아둠 똥네 아이 이마나바 아마니 등 tawgigiene ai wali noi babai hawna bise tawra dawni yaroi ba bema se nangte tawgu ba ꯕꯕꯥꯅ ꯑꯣꯏ ꯇꯧꯔꯗꯤ ꯐꯗꯧꯅꯤ wo noi baba se adui matam suklai le roi mangonda ko nang khangi dune ba mamana amadong tawni loina khuding yo kadai yo yam tawhidoi poni se noi bai di ꯃꯃꯥ ꯀꯔꯤꯒꯤꯅꯣ ꯕꯕꯥꯅ ꯃꯤꯉꯣꯟꯗ ꯐꯣꯟ ꯄꯪꯇꯧꯗ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ ꯅꯣꯏꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯗꯤ ꯃꯤꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯗꯅ ꯄꯪꯇꯧꯗ ꯇꯧꯔꯤꯅꯤ ꯅꯣꯏꯅꯗꯤꯅꯦ ꯑꯗꯨ ꯈꯪꯗ꯭ꯔꯤꯕ ꯃꯆꯥꯁꯤꯡꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯀꯥꯏꯁꯤ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯕꯅꯤ ꯃꯤꯉꯣꯟꯗ ꯈꯪꯅꯤꯡꯈ꯭ꯔꯕꯣꯅꯤꯅꯦ ꯈꯪꯍꯟꯅꯤꯡꯉꯤꯕ ꯌꯥꯝꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯅ ꯃꯆꯥ ꯊꯥꯒꯠꯂꯤ ꯍꯥꯏꯅꯈꯤꯔꯣꯏꯗ꯭ꯔꯥ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯍꯥꯏꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅꯅꯦ ꯄꯔꯤꯈꯥꯗꯅꯦ ꯐꯦꯜ ꯑꯣꯏꯔꯗꯤꯅꯦ ꯀꯅꯥꯝꯇꯅꯁꯨ ꯐꯣꯟ ꯇꯧꯔꯣꯏ ꯕꯕꯥꯅ ꯀꯣ ꯃꯤꯉꯣꯟꯗꯅꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯩꯈꯥ ꯐꯦꯜ ꯑꯣꯏꯔꯦ ꯀꯥꯏꯅ ꯀꯩꯝꯇ ꯇꯧꯔꯣꯏ ꯏꯕꯦꯝꯃ ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯂꯥꯛꯏꯁꯤꯕꯣ ꯃꯃꯥ ꯇꯥꯃꯣꯆꯧꯒꯤꯅꯦ ꯁꯦ ꯄꯥꯏꯌꯣ ꯀꯅꯥꯏ ꯄꯤꯔꯣ ꯍꯜꯂꯣ 이붕아 ꯍꯜꯂꯣ
इमा ฮะ तारे तारे इमा इमा की मिस कॉल मयाम लेरमे करी लेगे इमा น้อยนานากี่ปริคาให้ตัวเอง हा अखोई के ननाव की परीक्षा हाई तो है बा อืม इमा मा तो यार बरे इमा โอ้ยยาวเลยยาวเลยเรียงสุดเนี่ยคาระวางเนี่ยละเอ้ย नुंगारे था अदो इमा की नाकता ननाव बुले ब्रो इमा मा बुम तो पाहल ने โอ้เลยเตี้ยไม่กาแต่เนี่ยประมาณนั้นว่าซิงกับพวนตัวไว้ที่ฉันนะดีเย่งาโคน้อยดูด้านห่วงสูบรอ इमा नरंग नहाल दी खरा खरा की कन्ना चुबो बुदी नतेदा अदो मणिपुर दी नोंग चुब्रो इमा कन्ना โอ้งานดีคาระกันนะสูบเลยงาสินะมุ่งสากันสาดิขังเดตเอาดิสิกูมาทำสุนัขตัวสิเดบัวอัสนงก็ให้สูเลยแต่เนี่ยอีมาหันให้พวกตีเทียงในรักตรี इमा इमा खोई की मतमदा थेंगनदबा यामना थेंगनरखिनी करिगनो खंगबा इमा ขังเด मसे महौसा की खल कारपनने अखोइना मसे इमा नेचुरल बैलेंस कारपा हाइन खंगने इमा इमा इसल दो अमुता पहलो इसल दो इमा की नाकता लेब्रो โอ้ไปให้ละเกเบียบ้าเซ่น้องไปโดย กระต่ายพี่โดฮัลโหลตามมาโจ้ हेलो तारे तारे ซักซาระบอ चाद्रिदा अखोइगिदी कमन मेचनिना वालिदा अदो नंग डेट कयादा स्कूल चंगदोइबा นุมินมางานนี้ทั้งไงเด้เดท13เดือนเนี่ย ai kanu hono ko 90 pc hendraba aigi kindo khangedana เห็นนะพังกันได้กำเดาบ่ atu weragana tamo chona chicken chow kong tare dana ช่วยเถอะบ่ promise promise 오, 야래. 아도 다시 뭐. 하이, 마마, 아주 때가 플레이싱 통부터 붙어거든나. โอ้ยไกโนมาทักกี่ทับกสูริสิงสิดีซาปีระรวยตัว 가고. 농랭의 다리 징시간에 뿌나 탑미나라선. ไกโนเลงอยสุกยามเลยสิบูอมุกทาฮัลสิบู 스카나나 강노다. 미스트리 징시나 라우 하이드나 라우리 미네 다할림니네. อะโดเชนบูกะยาเลยเก็บอ่ะไอ้งอนเดติเนลิสิงยังเคยตะกี้เห็นเลยจังมีโก 나할 나차 누빠나 타락거도 어두대기 라가니 럭토래. อะโดนานาน่ะฮับกันนี่ให้ดูดีฮับทริบรอ 뱅 스트라이크 레이 하이브라 카이노. ngasi 하퍼까니 하니. 헤이, 예군에. 아이코이기 юм시 ahum suba ma thonji hapsin ma dei di kawang wang kum tawdro. อัสวางมันเกรดะสิตะกี้เห็นเนี่ยฮับรู้สิโกไอ้ดียุ่มยามวางบ่เซยังกิใจดะ Akoina haiba ngam ponte ni. Nasajina apamado tawrasana. दादा Bobia, kari leya. दादा 유망 보 하이도 폴라이 Koina koi shagaigi yumsigo. Wan mangre ko. Handana kanagino. दादा 아이기니 दादा ให้มานั่งเกียนั่นตินั่งกี่ที่นาหานเดเสียงนี่ให้ได้เนี่ย 오이때마 나한기도나 이자누파 아할기니 ว่า 나시기시나 아톰바기 Hey. Nupara nupira ibobia. 다다 아이코이 몽기앙앙 보 항드라수 야레두니 누파네 누파 Pai. ฮันดักซูนุปะฮาอวยละดีคุติกันเดาดีเด้คอยบุงอ่ะ 간다우디 이때마 Handaka kayadi shure ibobia. 다다 빠감 야무나 띠에다 이슈 누파 따레 추레 Tare kakta. 따레 Yamdrine. อีโบบี 아 이때마 นังซูทับกระสังอดีทับซูบุเสคาริยอกสิลุดนามาเตียงคาปางไว้บ่านังกิซูนามันมังฮัลโลเอบะเดาจิกเซมีคราวาลีบะดุนเนบะ 나이 코네 이때마 누미당아 탱바 파부 타박 슈리시고 상가바 뭐또 밀레바 호호호호. 장가버기 맞담 술레페. 아두가네. 이샤망한 사나도 마탕 다들 후무 다리니. 까이노니 하이시고 찐 망한 전화봐 오이니. 찐 중보간 다띠니. 뭐가 아들이다 포스팅 따미나 누비니네. 예스메니. 나이 코네 다다 까리람 너기노 까나기 마사마스노 마빠두기 마민두부 오이고. โวมโนเซตรีฮันไดเนี่ย 마노 주메서 마누어 세트리 하면 마누어 세트리. 아스와이다기 나때다. 아 뱅글로르다기. 하이 뭐비야. 다다 아이기 이마우싱세. 어. 에코이마니 분데기 아마트 뭐이로이더리. 나나우수 구자랏 누피오이네 강내기 하이로 그이노 마이리네. 까슈까이데다 다다 마사마사니 야나바 자나바 뻔민나바 하이도 호호호. 아도 다다 루홍부티 깜덕다 아 아이디
ꯑꯩꯈꯣꯏꯁꯤꯗ ꯂꯨꯍꯣꯡꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯣꯏꯗꯧꯔꯤ ꯂꯨꯍꯣꯡꯕꯗꯨꯗꯤꯅꯦ ꯁꯤꯗ ꯑꯣꯏꯅ ꯇꯧꯁꯤꯗ ꯑꯩꯗꯤ ꯍꯥꯏꯔꯤꯅꯤ ꯑꯗꯨꯕꯨ ꯌꯥꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯅꯦ ꯇꯥꯗ ꯅꯅꯥꯎꯅ ꯇꯥꯛꯆꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯄꯥꯡꯊꯣꯛꯑꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅ ꯂꯣꯟꯆꯠꯄꯨ ꯃꯤꯔꯥꯏꯕ ꯍꯥꯏꯕꯁꯦ ꯇꯥꯗ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯂꯧꯗꯦꯅꯤ ꯇꯥꯗ ꯆꯨꯝꯃꯤꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯏꯅꯥꯠꯄꯨ ꯌꯣꯛꯈꯠꯇ꯭ꯔꯕ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯌꯣꯛꯈꯠꯄꯤꯔꯛꯀꯗꯕ ꯅꯠꯇꯦꯅꯦ ꯇꯥꯗ ꯕꯣꯕꯤ ꯏꯅꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯃꯤꯇꯧ ꯇꯝꯕ ꯍꯥꯏꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯔꯥꯏꯖꯕꯅꯤ ꯍꯟꯊꯅ ꯈꯟꯖꯕꯅꯤ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯕꯨ ꯃꯤꯒꯤ ꯆꯠꯅꯕꯤꯗ ꯂꯨꯍꯣꯡꯕ ꯃꯤꯒꯤ ꯃꯤꯔꯣꯟꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯕ ꯍꯥꯏꯁꯦ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯃꯥꯅꯤ ꯇꯥꯗ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯍꯟꯊꯅ ꯂꯧꯈꯤꯗꯧꯔꯤꯅꯤꯅꯦ ꯃꯗꯨꯁꯨ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯤꯅ ꯀꯌꯥ ꯐꯖꯅ ꯉꯥꯡꯅꯗꯦꯕ ꯇꯥꯗ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯁꯦꯜ ꯈꯛ ꯄꯥꯏꯔꯒ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤꯀꯣ ꯌꯥꯗ꯭ꯔꯦ ꯑꯩ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯇꯥꯗ ꯑꯇꯣꯞꯄ ꯆꯪꯒꯗꯧꯕ ꯈꯔꯁꯨ ꯋꯥꯠꯂꯤꯌꯦ ꯇꯥꯗ ꯆꯠꯂꯦ ꯏꯇꯩꯃ ꯑꯩ ꯆꯠꯂꯦ ꯌꯧꯔꯣ ꯀꯩꯅꯣ ꯅꯆꯥꯁꯤꯡꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯉꯛꯇ꯭ꯔꯤꯁꯤꯕꯣ ꯑꯣ ꯆꯪꯉꯛꯑꯅꯤ ꯂꯣꯏꯅ ꯍꯥꯏꯔꯝꯃꯕꯅꯤ ꯁꯦꯝ ꯑꯃ ꯈꯣꯛꯁꯤꯔꯥ ꯌꯥꯔꯅꯤ ꯑꯩꯒꯤꯗꯤ ꯈꯣꯠꯂꯛꯑꯅꯨ ꯉꯥ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨꯁꯦ ꯅꯅꯥꯎꯗꯤ ꯆꯪꯉꯅꯤ ꯏꯃꯥ ꯑꯣ ꯂꯥꯛꯑꯦ ꯅꯅꯥꯎ ꯏꯃꯥ ꯅꯪ ꯁꯤꯗ ꯐꯝꯃꯨ ꯀꯗꯥꯏꯅꯣ? ꯑꯣ ꯑꯗꯨ ꯕꯕꯥꯗꯨ ꯈꯤꯇꯪ ꯆꯤꯡꯁꯤꯟꯕꯤꯔꯣ ꯍꯣ ꯁꯦ ꯁꯪꯒꯣꯝꯁꯦ ꯏꯪꯉꯗꯤ ꯍꯥꯎꯔꯔꯣꯏꯌꯦ ꯁꯤ ꯍꯥꯟꯅ ꯑꯝꯇ ꯊꯛꯎꯁꯦ ꯅꯣꯏꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯅꯕ ꯇꯥꯔꯕ ꯕꯕꯥ ꯍꯌꯦꯡ ꯄꯨꯡ 2:10 ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯅꯤ ꯅꯅꯥꯎ ꯅꯪꯗꯤ ꯑꯩꯁꯨ ꯏꯃꯥ ꯇꯥꯃꯣꯆꯧꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯕꯗꯤ ꯐ꯭ꯂꯥꯏꯠꯇꯣ ꯄꯨꯜꯂꯦꯕ ꯏꯆꯥ ꯕꯕꯥ ꯉꯁꯤꯗꯤ ꯅꯣꯏ ꯑꯅꯤ ꯄꯨꯜꯂꯤꯉꯩꯗ ꯕꯕꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯥꯛꯄꯤꯌꯨ ꯕꯕꯥ ꯅꯣꯏꯅꯤꯅ ꯌꯨꯝ ꯄꯥꯟꯈꯤꯕꯁꯤ ꯆꯍꯤ 5-6 ꯁꯨꯔꯦ ꯅꯣꯡꯃꯗꯁꯨ ꯏꯃꯧꯁꯤꯡꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯈꯤꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯁꯨꯁꯤꯡꯗꯨꯒꯤ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯩꯒꯤ ꯏꯅꯥꯁꯤꯗ ꯑꯃꯨꯛꯇꯁꯨ ꯇꯥꯕ ꯐꯪꯈꯤ ꯕꯕꯥ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯏꯁꯨꯁꯤꯡꯗꯨꯒꯤ ꯃꯈꯨꯠ ꯃꯆꯥꯁꯤꯡꯗꯨ ꯁꯝꯗꯨꯅ ꯄꯨꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕꯒꯤ ꯑꯉꯥꯡꯁꯤꯡꯅ ꯍꯧꯅ ꯀꯞꯄ ꯇꯥꯔꯨꯔꯒꯁꯨ ꯑꯩꯒꯤ ꯆꯥꯎꯔꯕ ꯌꯨꯝꯁꯤꯗ ꯀꯞꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯟꯖꯕꯗ ꯃꯉꯥꯏꯔꯦ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯕꯕꯥ ꯀꯩꯅꯣ ꯕꯕꯥꯅ ꯉꯁꯤ ꯑꯁꯨꯛ ꯇꯦꯟꯁꯟ ꯂꯩꯔꯤꯁꯤꯕꯣ ꯌꯥꯗꯗꯨꯅ ꯇꯧꯔꯤꯅꯤ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯖꯟꯕꯤꯔꯨꯅꯨꯗ ꯕꯕꯥ ꯃꯁꯤꯕꯨ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯇꯥꯔꯕ꯭ꯔꯅꯦ ꯕꯕꯥ ꯑꯩꯈꯣꯏꯁꯨ ꯑꯔꯦꯝꯕꯗ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯨꯟꯈꯤꯗꯧꯔꯤꯅꯤ ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯃꯇꯝꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯀꯔꯤꯅꯣ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯅ ꯑꯥꯗ ꯁꯨꯝ ꯂꯩꯕ ꯌꯥꯒꯗ꯭ꯔꯕ ꯍꯜꯂꯛꯀꯗꯕ ꯂꯩꯕ ꯅꯣꯏꯅ ꯗꯦꯜꯂꯤꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯃꯜ ꯌꯥꯝꯂꯕ ꯌꯨꯝ ꯀꯥ ꯀꯔꯤꯒꯤ ꯂꯩꯁꯤꯜꯂꯤꯕ ꯕꯕꯥ ꯑꯗꯨꯗꯤ ꯃꯇꯝ ꯈꯔꯒꯤꯅꯦꯕ ꯕꯕꯥ ꯑꯃꯨꯛ ꯌꯣꯟꯊꯣꯛꯂꯝꯕꯁꯨ ꯌꯥꯏꯗ ꯕꯕꯥ ꯃꯥꯟꯗꯦꯇꯁꯨ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯌꯨ ꯃꯗꯨ ꯏꯄꯥꯗꯤ ꯀꯌꯥ ꯊꯥꯖꯗꯦꯀꯣ ꯕꯕꯥꯅ ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯟꯕꯩꯅꯤꯗ ꯕꯕꯥ ꯏꯆꯥꯖꯥ ꯕꯕꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯎꯅꯗ꯭ꯔꯒ ꯀꯥꯎꯊꯣꯛꯏ ꯅꯨꯡꯁꯤꯅꯅ ꯅꯛꯅ ꯇꯤꯟꯅꯔꯒ ꯅꯨꯡꯁꯤꯅꯩ ꯅꯣꯏꯅ ꯑꯩꯈꯣꯏꯕꯨ ꯏꯄꯥꯅꯤ ꯏꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯁꯨꯅꯦ ꯑꯩꯒꯤ ꯏꯃꯧꯁꯤꯡ ꯏꯁꯨꯁꯤꯡ ꯑꯗꯨꯅ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯇꯥꯐꯝꯁꯨ ꯊꯣꯛꯇꯦ ꯃꯁꯤ ꯅꯣꯏꯒꯤꯗ ꯅꯠꯇꯦ ꯃꯍꯧꯁꯥꯒꯤꯅꯤ ꯅꯣꯏꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯏꯁꯨꯁꯤꯡ ꯏꯃꯧꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯁꯤ ꯈꯪꯉꯤꯕ꯭ꯔꯣ ꯂꯣꯟꯁꯨ ꯇꯤꯟꯅꯗ꯭ꯔꯕ ꯂꯥꯞꯁꯨ ꯂꯥꯞꯅꯔꯕ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯍꯧꯅꯗꯦꯅꯦ ꯏꯆꯥꯖꯥ ꯕꯕꯥ ꯑꯗꯨꯝꯅꯗꯤ ꯍꯥꯏꯕꯤꯅꯨꯗ ꯕꯕꯥ ꯃꯁꯤꯕꯨ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ꯭ꯔꯅꯦ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤꯕ꯭ꯔꯣ ꯅꯣꯏꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯨꯅ ꯏꯁꯨꯁꯤꯡ ꯏꯃꯧꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯋꯥ ꯍꯪꯉꯤ
ꯍꯣꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯃꯃꯤꯠꯇ ꯌꯦꯡꯗꯅ ꯂꯩ ꯕꯕꯥ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯅꯣ ꯑꯩ ꯈꯪꯕ꯭ꯔꯣ ꯕꯕꯥꯒꯤ ꯋꯥꯈꯜꯁꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯕꯕꯥ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯏꯁꯨꯁꯤꯡ ꯏꯃꯧꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯁꯤꯕꯨ ꯇꯝꯕꯤꯗ꯭ꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯁꯤꯕꯨ ꯌꯥꯝꯅ ꯍꯟꯊꯕ꯭ꯔꯣ 이런 강바지부 이까이브러네 노이보 노지부 이모징 누기 막하 뿌니 힝리브러네 Kaino baba na to ko na ngang biri dubo baba na haning badu khakta habiu se mama ai kaisu hairaroi ichaja noina ningjaba noina pamjaba jingdo naning tamjaro iba imta hairaro baba amta nabi ko baba baba na to haning ba thawak singdo kari no mayak singna amta habiram ko baba amta ngai kuwo yararoi khamuranu sakasal baba gi mushi masitiba kaino ima ngasi baba na su warong na ngangnum ni bisibo akoi kaido haibano ba amukta haibiu ne ima nasa khoina honari basida ima baba khoina pendaba singdo kaino amukta haibiu ima khoigi watana ba korauga khoinina tha khudingi account da lupa lising kun haplidana masina konadrabasu khara hena hapo hairabasu adum habake ba ima hoigi mating pangbinaba yumsida mi ma thamjepsu ima na yaba ko leite nate aikoina tawgudrusibu karino haiba aikoina tawriba thabaksi tokthoklaga yumsida leiro law haibraba ima cha ima kari gi thabak to kadage thabak to pa yapote ko ima noi thabak to pa suk ya yaro aikoina thabak to haiba leite ni noida ima noi na aikoi gi account da ne hapak iba paisa singdo hapakanu matam mama da ne noi bu mi amam oina na honarak pa matam da sen gi chana pham jam lerami haujik ti sen gi chana pham do lai train hi cha aikoi na haujik pam li ba se noi gi minung si aikoi su mi ne imau sing na thong ba cha aikoi cha ning ni he hi su sing do inam sida poning ine ikli bai su singduna tabak ama chalurga halakpada bobo ai gi kari le rai pam de haidena khanabado kaptana ningai tawbado uningin hei ko ai su sing pamninge ima gi matau sidi ba ima yada dana tawrini haiba kari gi yada ba ha kari gi yada ba no ba tabak tawri si noi khaktara ha kumo isu sing imok sing dudi noi na tabak taw mafam du da leidrasu moi di yum si da leibida kari kai ge ma nasu singduna ada leirido panglei leiba natieba lairik tamlibroni sida tamba yada ba ha noi na ngasi asaw mi amamam oidai se noi na ngasi thawai bidraba hanthane yengi ba khun sidagi hauki ba ngaktani nen hoi noi bu bigli ngai dagi ada dilida Bangalore da miram du na haita makpro hata makpro khumunen hoi ima masidi ba matam na pura pa hung bani me ima ko swai da tambaga Delhi Bangalore da tambaga na khenaba layaba lonely khambusu min na kong singba ada yam hen ka jani ba ima lonely khangba min na kong singba adu dani ne mai hai bai siri noi khali se ha ta hayune mapa lamgi mi singdo noi dong ne loi na mai hai brai ba nati opsa loi oi ro mo hai bo yare se ima tokpiro aikoi ne kai no amta khanakhige ba khanau ado isu singdu na ne mana da sana chilingai khongji lokthok tringai matam da ne aina poba ngamingai da ne ado I matam du da di oi halukon hoi Hai, Ngobi, ngai khose, som khalakanu ba. Phironga loi tare. Pike ka doge, nange sapoto. hai ngobia yengune ma se bema yaroi ma gi do hanong ta pithok pro se Se, saru. lao
ꯀꯥꯈꯠꯂꯣ ꯂꯥꯎ ꯐꯤꯔꯣꯟ ꯀꯥꯗꯣ ꯂꯣꯏ ꯇꯥꯔꯦꯅ ꯇꯧꯏꯗꯣ ꯁꯦ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯦ ꯃꯃꯥ ꯕꯕꯥꯗꯤ ꯇꯣꯇꯤ ꯀꯣꯟꯖꯤꯟꯗꯣ ꯂꯤꯛ ꯑꯣꯏꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯀꯅꯥꯅꯣꯃ ꯀꯧꯕ ꯆꯠꯈꯤꯕꯅꯤꯅꯦ ꯂꯥꯛꯑꯅꯤꯗ ꯂꯥꯛꯑꯂꯦ ꯕꯕꯥꯕꯨ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯕꯕꯥꯒꯤ ꯍꯛꯆꯥꯡ ꯉꯝꯗꯕꯁꯤꯗꯤ ꯏꯕꯦꯝꯃ ꯃꯑꯣꯡ ꯑꯃꯅꯤꯗ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯂꯥꯏꯅꯥꯅꯤꯗ ꯏꯕꯦꯝꯃ ꯅꯍꯥꯟꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯕꯗꯣ ꯗꯣꯛꯇꯔꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯤꯗꯥꯛ ꯈꯔ ꯏꯔꯛꯄꯅꯤ ꯑꯗꯨꯁꯨ ꯆꯥꯅ ꯆꯥꯅꯅꯦ ꯁꯨꯛꯇꯨꯝ ꯍꯦꯛ ꯇꯨꯝꯗꯦ ꯃꯥ ꯇꯨꯝꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯦ ꯗꯥꯛꯇꯔꯅꯅꯦ ꯋꯥꯈꯟꯗꯣ ꯄꯪꯈꯟꯗ ꯈꯟꯒꯅꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯁꯨ ꯑꯗꯨꯅꯤ ꯕꯕꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯕꯅꯤꯗ ꯈꯟꯖꯤꯜꯂꯨꯔꯅꯣꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯕꯅꯤꯅꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯏꯕꯦꯝꯃ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯕ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅꯅꯦ ꯐꯦꯟ ꯊꯥꯔꯒ ꯁꯣꯐꯥꯗ ꯅꯣꯡꯉꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤꯗ ꯑꯁ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏꯗ ꯃꯃꯥ ꯌꯥꯗꯦꯅ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩꯔꯤ ꯏꯕꯦꯝꯃ ꯑꯗꯣ ꯇꯥꯃꯣꯆꯧ ꯈꯣꯏ ꯇꯥꯝꯆꯥ ꯈꯣꯏꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯕ ꯍꯥꯏꯗꯕ ꯆꯞ ꯃꯥꯟꯅꯩ ꯆꯥꯃꯔꯛ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯍꯥꯃꯨꯅꯤꯗ ꯏꯕꯦꯝꯃ ꯃꯣꯏꯗ ꯃꯈꯥ ꯇꯥꯅ ꯀꯔꯤꯝꯇ ꯍꯥꯏꯒꯦꯅ ꯈꯟꯗ꯭ꯔꯦꯗ ꯏꯃꯥ ꯑꯗꯣ ꯃꯃꯥ ꯑꯩ ꯑꯣꯏꯅ ꯍꯥꯏꯌꯨꯔꯥ ꯍꯥꯏꯔꯨꯔꯅꯨꯗ ꯅꯪꯅ ꯈꯔ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯤꯁꯦ ꯄꯥꯡꯅꯤꯡꯗꯗꯨꯅ ꯍꯥꯏꯔꯤꯅꯦꯅ ꯂꯧꯈꯤꯅꯤꯗ ꯑꯃꯨꯛ ꯑꯩ ꯉꯧꯕꯤ ꯅꯪ ꯈꯔ ꯍꯟꯗꯣꯛꯑꯣꯕ ꯇꯝꯄꯥꯛꯁꯤꯗ ꯁꯨꯝ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯣꯏꯕ ꯁꯦ ꯍꯣ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇ ꯂꯩꯌꯨꯁꯦ ꯃꯃꯥ ꯑꯩꯁꯨ ꯃꯇꯝ ꯁꯥꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯤ ꯀꯩꯗꯧꯔꯒꯦ ꯇꯣꯟꯗꯣꯟꯕꯅ ꯆꯠꯂꯨꯅꯨ ꯀꯥꯏꯅ ꯍꯥꯏꯕ꯭ꯔꯣꯏꯕ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯃꯥꯅ ꯑꯗꯨꯝ ꯈꯔ ꯇꯣꯏꯅ ꯆꯠꯄꯤꯔꯁꯨ ꯍꯥꯏꯔꯛꯏꯅꯤ ꯃꯃꯥ ꯑꯩꯒꯤ ꯄꯥꯁꯄꯣꯔꯠꯇꯣ ꯌꯥꯔꯦ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯥꯗ ꯔꯨꯁꯤꯌꯥꯗ ꯆꯠꯄ ꯇꯥꯔꯕ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯇꯝꯕꯨꯗꯤ ꯊꯥ ꯑꯃꯃꯨꯛ ꯋꯥꯠꯂꯤꯗ ꯅꯪ ꯑꯃꯒ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯇꯩꯃꯥ ꯇꯩꯃꯥ ꯍꯥꯎ ꯇꯥꯗꯗꯤ ꯃꯤ ꯑꯃ ꯎꯅꯅꯦꯅ ꯊꯣꯛꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯍꯜꯂꯛꯑꯅꯤ ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯀꯀꯥ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯤꯗ ꯐꯝꯕꯤꯌꯨ ꯌꯥꯔꯦ ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯃꯒꯦꯗ ꯑꯩꯃ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯂꯩꯕꯥꯛꯇꯨꯗ ꯐꯝꯃ ꯅꯨꯡꯉꯥꯏꯗꯣꯏꯕ ꯇꯣꯏꯁꯤꯕꯣ ꯌꯥꯔꯦ ꯇꯩꯃꯥ ꯁꯤꯅ ꯈꯔ ꯏꯪꯉꯦꯅ ꯇꯧꯕꯅꯤꯗ ꯀꯀꯥ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ 이베마 안젤리 그까 인상 마텔시 양그래 이론바 아마 하와이 아마 이 쌈통 아마 아저기 강호 아마수 요리네 그까 호이디 마텔 얌얌 싸히 보니네 호이 셀 빠이다바 마텔디 얌얌 싸 이모 어훔시네 아유 웅당 소이다나 바이나 tilakpada 아코네 안젤리 이봉어 또 논버디 아르시아다 아둠 레이리브라 호이 그까 아유니 바바 코이세 그까나 khara yengsinbiyo babana budi kakana kai kaino hotnabi hai kakaki su ekhoina pangba yaba kaino sum kaido ba yengsin loidoribno ne nangna haidrasune ibobina punamak singje loina mateng pangbiribani noi nang kakabune mirai ba ya pote ko mana tanai khoidam tane kanamta lei pote ibema mateng pangbina kanam su leitrabni hey sana jawai sakhangdaba sarine noi kaino babana thongandagi ngang dana jangai sibo kana kari tawna yaura saloni khangdini khoi ta da si amuk tu udaba mai thong ama su ini ke kaidawra sa da masum paknai da ngang ne che mapa gumba ingonda bo cinthakta khummadana hey ai ji official ani mapa ni ji khangra mali ne mai bema baba sha lai bra hoi baba kana kari tawna ba yaurage baba 마기 문날 하이두기 마찬 과도 문날 하이 시부 가나노 융어고 문날도 오 강이 마마레 가이 시하레디 강이니 호 강이 마기 마찬 파 로빈 하이브라 메트릭 페로 이밤 다이비도 웨이팅 세트 팜는 레이라미 아이나 좀나 이샤누 파징기 마마나베니 칼라가 웅어 낭 마팅 엄따 빵비우 또티 파이브 또 릭 웨레 코러스 카라 떠기 아무도 잉비우나 하이르부 미망다 까야 티는 강강 그러나 다다 마구문나 마두 양앙도 디네 마콧 마사디 얌나 하이에보 마삭도 디 룩시이더랍네 다다 왕앙상 얌 쭈닥나 버디 다다 baba kari hari no mana 나콧 반로 넌주 세무드나
ꯅꯪꯅ ꯍꯩꯇ꯭ꯔꯒ ꯅꯆꯥ ꯅꯨꯄꯥ ꯑꯣꯐꯤꯁꯥꯔꯗꯨ ꯀꯧꯔꯒ ꯁꯦꯝꯍꯜꯂꯨ ꯆꯥ ꯑꯩꯈꯣꯏꯁꯦ ꯅꯣꯏ ꯃꯤꯅ ꯍꯥꯏꯔ ꯑꯩ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯁꯤꯅꯤꯗꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯨ ꯇꯥꯗ ꯃꯥꯒꯨꯝꯕ ꯃꯣꯏ ꯄꯦꯠꯇꯕ ꯕꯕꯥ ꯃꯣꯏ ꯕꯕꯥ ꯉꯥꯏꯈꯣ ꯃꯗꯨꯃ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯏꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛꯅꯦ ꯃꯄꯥꯗꯨꯗ ꯍꯥꯏꯅꯔꯨꯒꯦꯅꯦ ꯑꯩ ꯍꯥꯏꯔꯨꯒꯦꯕ ꯑꯩ 이때만 어떤 아니고 이때만 어떤 아니고 ꯃꯣꯏꯒꯨꯝꯕꯅꯁꯨ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕ 아무튼 답답이고 봐 마빠다 하이르가 그림도 까나르로해봐 마빠도 좀 마구먼이네 니사 연바 니사 싸와 마빠도기 마사노 그냥 파도이노 마뚱다 뭐 하나 하이비 들어갈로래 답답이요 이때만 마코이가 말봐 홍대다 다다 마코이가 말나비 누고 그래다 거이고 비야 아드보 낭나 하이구마더네 뭐이도 공군 따나 와리 사나고 야바 미드는데 아이주 강이 성님 그래다 ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ 자 선비 ꯕꯕꯥ 헨말레는 깜덕니 이로이가 낭나라디 라이콤 따이바 따바 아 나사이 이보비나 뭐이가 마나루누나 하리제 야나 좀 멍아팠니 미야마가 마나루누나 하리제 아파보와 한통 나때 마나루누 하리바 미도 팠다바 미암다기 구나이시드기 동알바 미니 하리네 아두고 미에두나디 강담니나 마학도 미네 끼나바 아깐바 미니가 간자리니니 뭐이나 부누먹세 이샤 아니 두나네 아이기 이낙 랭드나 레이르마다부 마구마 삐뜨와 마구마 좀 하이브 멍거드네 마기도 미 ꯌꯥꯝ ꯃꯁꯛ ꯈꯪꯃꯟꯗꯦ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯍꯟꯕ ꯆꯨꯝꯃꯤ ꯑꯩꯗꯤꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ 이때만 답답이고 ꯕꯕꯥ ꯃꯃꯥꯅ ꯍꯥꯏꯕꯗꯧꯅ ꯀꯔꯤꯅꯣ ꯈꯔꯗꯤ ꯈꯪꯍꯟꯕ ꯐꯕꯅꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯕꯣꯕꯣꯗ ꯐꯣꯟ ꯇꯧꯒꯦ ꯃꯅꯝꯗꯣ ꯃꯇꯠ ꯃꯈꯩ ꯐꯨꯍꯟꯒꯦ ꯇꯧꯔꯨꯅꯨ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄꯁꯦ ꯏꯄꯥ ꯄꯥꯝꯗꯦ ꯑꯩꯅ ꯇꯧꯒꯦꯕꯨ ꯍꯥꯏꯔꯗꯤ ꯌꯥꯝ ꯌꯥꯈ꯭ꯔꯦ ꯉꯁꯥꯏ ꯃꯐꯝꯗꯨꯗꯐꯥꯎꯅꯦ ꯑꯩꯅ ꯐꯣꯜ ꯑꯃ ꯇꯧꯔꯒ ꯁꯔꯨ ꯁꯌꯥꯡꯗ ꯊꯨꯗꯦꯟꯕ ꯌꯥꯅꯤ ꯑꯗꯨꯕꯨ ꯏꯄꯥ ꯐꯥꯊꯔꯤꯅꯤ ꯀꯣꯏꯕꯦꯝꯃ 마누루 얌나띠 뭐이구마가 아이 안젤리 다든 하이세 땀좀 먹네 ngasi기 di yang bila si kwa matungda amuk handa tawra adine 짭짭 강은지 ꯈꯪꯍꯟꯒꯗꯕꯅꯤ ꯀꯀꯥ ꯕꯕꯥ ꯁꯤ ꯃꯤꯇꯣꯡꯇ ꯄꯥꯡꯊꯣꯛꯄꯤꯌꯨꯁꯦ ꯀꯩꯅꯣ ꯑꯗꯨꯝ ꯇꯨꯝꯗꯅ ꯂꯩꯔꯤꯁꯤꯕꯣ ꯁꯤ ꯀꯩꯗꯧꯔꯒꯦꯅꯦ ꯁꯤ ꯁꯪꯒꯣꯝꯁꯦ ꯈꯤꯇꯪ ꯊꯛꯁꯤ ꯑꯁ ꯑꯩ ꯀꯔꯤꯝꯇ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯦꯗ ꯀꯩꯅꯣꯅꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯀꯔꯤꯝꯇ ꯆꯥꯈꯤꯗ꯭ꯔꯦ ꯁꯥꯗꯨ ꯁꯣꯛꯆꯤꯟꯈ꯭ꯔꯅꯦꯕ ꯁꯤ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨꯁꯦ ꯁꯤ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯤꯖꯅꯤꯡꯉꯤꯁꯤꯅ ꯍꯣꯏ ꯍꯩꯃꯥ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ ꯊꯣꯡꯅꯥꯎ ꯃꯌꯥꯁꯤꯗ ꯑꯃꯨꯛꯇ ꯐꯝꯒꯦ ꯁꯤꯗ ꯄꯣꯔꯣ ꯍꯣꯏ ꯑꯗꯨ ꯇꯨꯟꯗꯨꯗ ꯐꯝꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯆꯧꯀꯤ ꯄꯣꯔꯛꯁꯤꯔꯣ ꯌꯥꯔꯅꯤ ꯁꯤꯗ ꯁꯨꯝ ꯐꯝꯃꯒꯦ ꯀꯗꯥꯏ ꯁꯤ ꯁꯪꯒꯣꯝꯗꯣ ꯄꯤꯔꯣ ꯁꯤ ꯌꯥꯔꯦ ꯊꯝꯈ꯭ꯔꯣꯁꯦ ꯄꯪꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯂꯣꯏꯅ ꯊꯛꯆꯤꯟꯕꯤꯌꯨꯗꯅ ꯌꯥꯔꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯛꯀꯦ ꯊꯝꯈ꯭ꯔꯣ ꯀꯩꯅꯣ ꯃꯄꯥꯟꯂꯣꯝꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯕꯤꯔꯤꯗꯨꯕꯣ ꯀꯔꯤ ꯂꯩꯔꯒꯦ ꯁꯣꯝꯗ ꯌꯦꯡꯉꯣ 이보비 호이기 수망다 사나리가 아픽바 앙항징제 뭉시더라 뭉시 마코기 공지마 골지나 아이기 뿌링제 나시디 까야드 농올라니가 마마 뭐봐 아이코이기 이슈징도 레르마디 뭐주 아이코이기 수망이다 찐 정도는 사나는 거니까 그다이득이 와카노도나 뭐 멍란 엄마가 로나나 사자르바 짜오라바 임제 nga시디 라이비나바 까나
주 야오다나 까야다 지야바 아이쿠이부 아숨나 분시시 로이기 따라버리네 마마 야라시 똑비롱다 야레버시 낭나 마땀 마마다 아이버도 아이디 이후징나 이꼬 실라가 와리 리베도 얌나 밤자이 하행 이후징도 야레 바바 그이도르게 마카타비라누 바 ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯗꯕ ꯋꯥꯔꯤꯁꯤꯡꯗꯨꯕꯨ ꯄꯟꯕꯤꯔꯛꯑꯅꯨ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯏꯁꯨꯁꯤꯡ ꯏꯆꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯃꯝꯗ꯭ꯔꯕꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯋꯥꯔꯤꯗ ꯉꯥꯏꯔꯦ ꯈꯣꯟꯖꯦꯜ ꯇꯥꯕ ꯅꯠꯇꯅ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯈꯣꯏꯗ ꯃꯁꯛ ꯅꯥꯏꯕ ꯑꯃꯃꯝ ꯑꯣꯏꯅꯔꯕ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯌꯦꯠꯄ ꯑꯣꯏꯗꯅꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯈꯟꯈꯤ ꯃꯈꯣꯏꯅ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯦꯜꯂꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯁꯤꯡꯗꯣ ꯃꯃꯥꯒꯤ ꯃꯤꯐꯝꯁꯤꯗ ꯅꯣꯡꯃꯇꯁꯨ ꯎꯈꯤꯗ꯭ꯔꯦ ꯃꯃꯥ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯂꯥꯛꯀꯗꯕꯁꯤꯡꯗꯨꯕꯨ ꯌꯥꯔꯦ ꯈꯜꯂꯨꯔꯅꯨ ꯏꯆꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯃꯈꯣꯏꯗꯣ ꯅꯪ ꯑꯩꯒꯤ ꯃꯍꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯕꯗꯒꯤ ꯁꯥꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇꯒꯤ ꯄꯥꯏꯈ꯭ꯔꯕꯅꯦ ꯎꯆꯦꯛ ꯃꯄꯤꯅꯅꯦ ꯃꯆꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯖꯩ ꯃꯃꯥ ꯃꯄꯥꯅ ꯆꯥꯒꯗꯕ ꯃꯆꯤꯟꯖꯥꯛꯇꯨ ꯆꯥꯗꯅ ꯃꯍꯨꯝꯗ ꯂꯩꯔꯤꯕ ꯃꯆꯥꯁꯤꯡꯗ ꯑꯣꯊꯣꯛꯇꯨꯅ ꯄꯥꯏꯕ ꯇꯝꯃꯤ ꯑꯗꯨꯕꯨ ꯁꯥꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯔꯛꯑꯕ ꯄꯥꯏꯕ ꯉꯝꯃꯕ ꯃꯇꯝꯗꯅꯦ ꯃꯍꯨꯝꯗꯒꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯃꯥꯅ ꯄꯥꯏꯅꯤꯡꯕ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯄꯥꯏ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗꯦꯅꯦ ꯃꯃꯥ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨꯕꯨ ꯎꯆꯦꯛ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯕꯔꯣ ꯑꯣꯟꯈ꯭ꯔꯦ ꯏꯆꯥꯁꯤꯡꯗꯣ ꯎꯆꯦꯛ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯃꯤ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯦ ꯏꯆꯥꯁꯤꯡꯗꯣ ꯍꯩ ꯀꯅꯥꯒꯤ ꯄꯣꯠꯅꯣ ꯂꯥꯏꯁꯦ ꯀꯅꯥꯒꯤ ꯄꯣꯠꯅꯣ ꯅꯆꯥꯅꯨꯄꯥ ꯃꯉꯥꯟ ꯁꯅꯥꯒꯦꯅꯤ ꯁꯦ ꯑꯃꯨꯛꯇ ꯄꯥꯏꯕꯤꯌꯨ ꯌꯥꯔꯦ ꯑꯩ ꯄꯥꯏꯔꯔꯣꯏ ꯃꯃꯥ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯊꯃꯣꯏ ꯀꯥꯏꯅꯅꯕꯅꯦ ꯐꯣꯟꯁꯦ ꯄꯥꯏꯗ꯭ꯔꯗꯤ ꯋꯥꯔꯧꯈ꯭ꯔꯅꯤꯌꯦ ꯑꯃꯨꯛꯇꯗꯤ ꯄꯥꯏꯕꯤꯌꯨꯕ ꯄꯥꯏꯔꯣꯏ ꯑꯩꯗꯤ ꯄꯥꯏꯔꯣꯏꯌꯦ ꯃꯣꯏꯒꯤ ꯐꯣꯟ ꯂꯩ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯄꯥꯏꯔꯒꯦꯀꯣ ꯍꯦꯜꯂꯣ ꯍꯜꯂꯣ ꯏꯃꯥ ꯀꯝꯗꯧꯔꯤ ꯏꯃꯥ ꯕꯕꯥ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯈꯔ ꯐꯔꯕ ꯏꯃꯥ ꯐꯔꯦ ꯃꯃꯥ ꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯁꯅꯥ ꯃꯃꯥ ꯑꯕꯦꯝꯃꯅꯗꯤ ꯕꯕꯥ ꯃꯁꯥ ꯉꯝꯗꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯗꯣ ꯅꯅꯥꯎ ꯐꯣꯟ ꯇꯧꯔꯛꯑꯝꯕ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯅꯅꯥꯎꯗ ꯄꯥꯎꯁꯤꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯃꯥ ꯂꯨꯄꯥ 50,000 ꯈꯛ ꯍꯥꯞꯈꯤꯕꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯁꯤꯟꯕꯤꯔꯝꯃꯣ ꯀꯣꯟꯅꯗ꯭ꯔꯕꯁꯨ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥ ꯃꯃꯥꯒꯤ ꯁꯅꯥ ꯅꯪ ꯃꯈꯥ ꯇꯥꯅ ꯁꯦꯟ ꯊꯥꯔꯛꯑꯅꯨꯕ ꯅꯣꯏꯅ ꯊꯥꯔꯛꯄ ꯁꯦꯟꯗꯣ ꯆꯠꯅꯐꯝ ꯂꯩꯇꯦ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯁꯅꯥ ꯏꯆꯥꯒꯤ ꯈꯣꯟ ꯇꯥꯕꯗ ꯃꯃꯥꯁꯦ ꯀꯞꯀꯅꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯃꯥꯒꯤ ꯁꯅꯥ ꯅꯈꯣꯏ ꯑꯃꯨꯛꯇꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯎꯕ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯆꯥꯁꯤꯡꯕꯨ ꯎꯅꯤꯡꯉꯦ
nakoita chonduna nangi babana chonduna talaire ima lakti langing bani adugo farak ama tadori uthang sahida try amuk to tare nanoksu yadaw mandi angang singi exam nakshile na hairam bani ado ima ai kona amuk to lage phone ama lai amuk ta thambiko kari hari ino moi la'aroi haiba natro oi thaba khara chile matam khara leiraga thuklani ye baba gi anaba yengna na bane sen tharake ye shel yare ai shel we shel pamre ai thamoi nung da pauri ba moi bu uning ba masak shel na inghan bangam maroi ne mama se am tap thabi ba se am tap ai thabi ai tap thab ngamdre mama pokpi ba mama mapa ai khoi dagi magi nupi na magi thabang ne hen grabda tro phare mai amta ai nak ta lak tra chana ai ju nga chi dagi moi leiri hai kok thuk ta ma kari gum matam ma da yum ji da moi lak pa tara ba ai di yum ji tha dok tu na chat ki nang ju ai na hai ya ga dab ni ngasi hai ba no mit ta gi moi da phone to ba ya ro moi na tau ra chu nang ju pai bi ya rồi baba nang mama nang kai thau ra ke ha mama kai thau ra ke baba nang kai thau ra ke ai ba dum to kai kai thau ra khanau ke ja khanau kai thau ra ke kang re ising kita oi se moi baba ai ising lau ke se phalang si da ne phalang si da ong tang ha bi se nga thar ka le bi ra mu ko mama ai ama taba yan na mama moi baba se ising pore se ising thak si se mi tong ta pang thu bi se mi tong ta pang thu ri se moi baba kai no nang tau ri si bo ha kai no nang na tau ri si bo ai nga moi e tom thai hom ji da lai ba ai nga moi e moi baba nang sat kino baba nang sat kino isa si ngai ki se kaka sadu ingrani pabi manga kaka nang di thak tarabra aidi yare kaka khoi imagi matokse ai haifam tawpham ama khangre da imung sida lairiba mausing masu singsi kaubudi laredana mamina baw hanna yengamdi manga nangi baba taada tuna leikidabadуда tauri orinida khara leiraga marain kawjarakanida ka kauge hairadi ngarang na su ko yarabani sora sondringai ni sora loikibasu ngasiga numit humni di suredana kaka koro kaka na khoi da shu wa amata mamana haidabra haidi mamaga wangang na ribase ichal anjali khaktan ai anjali di kamdawi ma so du mangaida ai khoina hangaga khumi ai khoina hangdraga ma su wa ka angangde
ꯃꯥꯁꯨ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯀꯀꯥ ꯕꯕꯥꯒꯤ ꯁꯣꯔꯥꯠꯇꯨꯕꯨ ꯃꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯒꯦ ꯅꯠꯇꯦ ꯌꯥꯝꯅ ꯆꯣꯛꯈ꯭ꯔꯕ꯭ꯔꯕ ꯀꯗꯥꯏꯗꯒꯤ ꯆꯣꯞꯄꯅꯣꯗ ꯃꯉꯥ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯐꯅ ꯌꯥꯝꯃꯕꯅꯤ ꯑꯗꯨꯕꯨ ꯇꯥꯗꯒꯤ ꯁꯣꯔꯥ ꯁꯤꯒꯨꯝꯕꯗꯤ ꯑꯝꯇꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯁꯣꯔꯥꯠꯇꯨꯒꯤ ꯄꯥꯂꯥꯁꯤꯡꯗꯨꯗ ꯂꯨꯄꯥ 5,000 ꯀꯣ ꯑꯗꯨꯒ ꯃꯤ ꯑꯃꯃꯝ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 1,000ꯒꯤ ꯉꯛꯌꯥꯗ ꯐꯪꯉꯝꯒꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯉꯥꯡꯅꯈ꯭ꯔꯕꯅꯤꯅꯦ ꯀꯀꯥ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯐꯖꯅꯕ ꯁꯦꯜ ꯌꯥꯝ ꯆꯪꯅ ꯍꯣꯠꯅꯈꯤꯕꯅꯤꯗ ꯀꯀꯥ ꯐꯩ ꯑꯗꯨꯕꯨ ꯀꯀꯥ ꯈꯣꯏꯅꯗꯤ ꯐꯖꯩ ꯍꯥꯏꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯄꯦꯟꯗꯕꯒꯨꯝ ꯇꯧꯕ ꯃꯥꯜꯂꯤꯅꯦ ꯄꯦꯜꯂꯝꯒꯅꯤꯗ ꯀꯣꯔꯣ ꯅꯣꯏꯗ ꯁꯨꯝ ꯍꯥꯏꯗꯕꯒꯤ ꯑꯣꯏꯔꯤꯅꯦ ꯀꯀꯥ ꯑꯩ ꯉꯥꯏꯈꯣꯅꯦꯍꯦ ꯅꯣꯏꯅ ꯀꯝꯗꯧ ꯇꯥꯔꯤꯕ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯧꯔꯤꯕ ꯈꯜꯂꯤꯅꯦ ꯀꯀꯥ ꯀꯝꯗꯧꯁꯤꯒꯦꯅ ꯏꯃꯥꯁꯤꯅ ꯑꯩꯈꯣꯏꯒ ꯑꯥꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯕꯗꯤ ꯊꯕꯛꯁꯤ ꯏꯀꯣꯝ ꯍꯦꯛ ꯀꯣꯝꯒꯗꯕꯅꯤ ꯑꯩ ꯃꯗꯨꯃꯗꯤ ꯏꯇꯩꯃꯅ ꯑꯥꯗ ꯂꯩꯁꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯀꯌా ꯊꯥꯖ ꯐꯥꯠꯇꯦꯍꯦ ꯃꯃꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯀꯥ ꯏꯃꯥ ꯃꯊꯟꯇ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯄꯣꯁꯇꯤꯡ ꯇꯥꯅꯕ ꯌꯥꯝ ꯊꯨꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯁꯤꯡꯗꯣ ꯊꯝꯍꯧꯔꯒ ꯑꯩꯈꯣই ꯈꯛꯇꯪ ꯊꯣꯛꯂꯛꯄ ꯇꯥꯔꯦꯗꯅ ꯀꯀꯥ ꯉꯁꯤ ꯅꯈꯣꯏꯅ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜꯁꯦ ꯇꯥꯗꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕ ꯀꯀꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯅꯈꯣꯏꯅ ꯁꯤꯅ ꯐꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧ ꯇꯥꯝ ꯍꯩ ꯉꯥꯏꯈꯣꯅꯦ ꯑꯟꯖꯂꯤꯗꯨꯕꯨ ꯎꯈꯤꯕꯒꯨꯝꯁꯨ ꯇꯧꯏ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯃꯊꯛꯀꯤ ꯀꯥꯗ ꯏꯃꯥꯒ ꯂꯩꯔꯝꯒꯅꯤ ꯀꯀꯥ ꯇꯥꯃꯣꯆꯧ ꯍꯥꯎ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯟꯖꯂꯤꯒꯅꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯆꯠꯈ꯭ꯔꯒ ꯅꯨꯡꯗꯥꯡ ꯊꯦꯡ ꯍꯜꯂꯛꯏ ꯅꯠꯇꯦ ꯃꯈꯣꯏꯒꯤꯁꯤꯕꯨ ꯀꯗꯥꯏ ꯆꯠꯂꯤꯖꯥꯠꯅꯣ ꯀꯣꯔꯣ ꯅꯪꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯑꯗꯨꯕꯨ ꯍꯪꯉꯨꯔꯁꯨ ꯍꯥꯏꯔꯛꯂꯣꯏꯗꯕꯅꯤꯅ ꯍꯪꯗ꯭ꯔꯦꯗ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤ ꯇꯧꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯉꯝꯗꯤ ꯉꯝꯕꯖꯥꯠꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯍꯨꯏꯁꯤꯒ ꯑꯗꯨꯝ ꯀꯥꯁꯤꯗ ꯂꯩꯃꯤꯟꯅꯕ ꯉꯝꯃꯤ ꯑꯩ ꯃꯉꯥ ꯁꯅꯥ ꯀꯀꯥ ꯅꯈꯣꯏ ꯉꯧꯕꯤꯁꯤꯗꯤꯕ ꯍꯨꯏ ꯑꯣꯏꯖꯔꯕꯁꯨ ꯃꯑꯣꯡ ꯑꯃꯒꯤ ꯍꯨꯏꯅꯤꯗ ꯃꯤꯔꯣꯜꯈꯛ ꯉꯥꯡꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯤꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯥꯅꯤ ꯀꯀꯥ ꯇꯥꯗꯅ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏꯒꯤ ꯍꯨꯏ ꯑꯁꯤꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯈꯣꯡꯂꯒ ꯆꯦꯟꯕꯗꯨꯗꯤ ꯃꯇꯧ ꯑꯃꯅꯤ ꯍꯩ ꯃꯃꯥ ꯍꯨꯏꯁꯤ ꯂꯩꯕꯒꯤ 이때이수 포타저리거든요. 그래. 많이 봐. 까나기 까르는 통얼더 강크리시나. 다소 그 안젤이 로글 라고 어리니. 하이. 망할서나. 까까. 이때 뭐가 안젤리가 저러가 백 아니 부라가 토레 이시부 까다이 적기 하리노. 이때 뭐 까다이 잡히가 도림. 보비에. 이때 뭐. 능 다이람 리브라. 하이. Bima, Mama. beg sing si gari dah kalamo. Mama. Ima thol lagi ko. Mama. Paisa hapa beg sidi. Kada. Adu di engon piram. Salu. Gari ngai dun lai ram se. 이때 뭐. Bobie. Nang lak pa matang yam sare bungo. 이때 뭐. Ai su nanga tang di unagi na ngai ram ni ko. 딱 비어 이때 뭐. Ngobie. Nang kitang hando ba. Kaino nang na aigi phije adumaina singadi lohin segai batare ba se segai tare thado haiba phido ibungo manga 이마 koro 이마 se paisa se loksilu se 그리 nahang kaina khoina ne khoida tharakpa pisa doni 마 까노 이마 숙야마시부 paisa naktaro 이마 ai khoina ne na khoida tattana haikidoni 그래 sen tharakanu sen gi chana pham leite haikibadoni 그래 이마 matamduda na khoina baba ga aiga gi apamado sel sina tien he na khoi buni ne ma oina kan ki bado na khoina madu khang da bana ne
ꯅꯈꯣꯏꯒꯤ ꯃꯍꯨꯠꯇ ꯁꯦꯜ ꯑꯣꯏꯅ ꯊꯥꯔꯛꯈꯤꯕꯅꯤꯅꯦ 이마 마tam두다 이마 코이 바바 코이나 숨나 칼랑가니 칼루다바나 코이나 이마 바바부 미라이루리 ngasidi akhoi punamak khang makha tabadi imaage aning punamak thunganjarage ima imagi bungo ima madugi matamdo henkre ima ngasidi imagi apamba aningba nakhoida tawhaningba amatta leitre ima nakhoi tabu uningba nai khau lang da ngaijaramba mahak tu su chatkre mahakna ujaba phangkidraba nungsiraba imau isusing aigi imit sida yengba pamdre imana imagi pangal thauna pumnamang mangkre bungo inamda isusing bu pobong ngambagi thauna su leiraroye yare nakoina hairibadunane mamawagi apenba oirage koibu 이봐 그리기는 황만은 짜이 걸고 아독이 아무 하루 비리봐 mamana masabu miraiba warauba hunabro imana khoida warauba kari su leite nakhoige aningbadunane yai phaba tawoyu koi sa ima ibobi 딱비어 이때마 se la si lok si lui bungo 빠이샤 yamba nate lising kuntra khaktani 때마 까리기노 아축이 아무 센팜지 nangna khangdabanani nakhoigi lamman nei khoi yamna tonsil labani ne bungo 까리가 때마 isu sing imau sing se uning bagi wakalda potha phom khanglaktraba matamda awang bayum sidagi nangi sumangda sanari boi su singdo yenglaga 때마 mapaga iga potha khibani ne bobe matamduda isu singdugi karigumba khaldangdi mateng pangbisi haina khibani ibane mapana haira mane amana haira magi matung inani ne bungo senpham mache nangonda piri bache 때마 hai isu singine kari no nangda karan senbiu se isacha 이마 ima chalage le horoko ima bobe 때마 hitai machalage ko 때마 이마 그다이는 이마나 짝그도록 비시보 짝기는 이마 ima koi laina kanage mayumdano imana leiru dorisi ima koi bu thadok tuna satkino ima sacha 이마 mama bu khamano ima nakhoi na mama bu khambagi matam henkre ima mama bu ningtam halo ngasi aina chatkadori base atai maphamda natte ai gumlaba macha mapuroiba kayana mirai biraba kana leijadraba thamoi kairaba kayagi leifam all age home dane 까리가 때마 ima kaino ima bu ngaurabro ha ima bu ngaurabro koi laina karigi imanu all age home da leiru dorino hayo ima koina lan kiba kayado amukta ngapiyo ima amukta ngapiyo ima sakino Chacha mama bu makhata na wangang halano ibobi 때마 이때마게 피레바도 요브라바 거의 때마 ibobi isang obi se ai koi ga wana kaya dune saruk ya minak dure lakrabani ko ima 때마 miron ngang bangam jadraba ai gi ngobi se nang na makhata na khara yengchan biro koi bungo 앵근이 때마 소이다니 앵가 ima sa lukige nang nungai na leirau ko ngobi se phi si thado oiba nang na du mai na tawrabadi ima di khong si thang mangamdre ba ngobi se matam khara leiraga ne ai nang lau bala ke ko se leihoro ima gi matam moi de ai
Ay salage ko. Ima. Hojik tabikhre radio lila uchek onkraba isa sing. Lila asida saktam langkhiba singdi. Sana jawbagi saktam da Rajen Laisang them. Sana jawbagi loinabi Malika gi saktam da Rasmani Senjam. Ibu bigi saktam da Tonjam Priyoberta. Korau gi saktam da James Koireng. Anjali gi saktam da Khondongbam Sandhyarani. Mangal Sana gi saktam da Basanta Okram. Lekai gi club amagi miyoida Dinesh Thokjom. Lila Iba Ajit Kumar Laishram, Lila Asigi producer amadi editor Sanjit Saikhom. Recording studio Diamond Radio Khongjom.